mayambu ahan namaktada wari na jongi maikidigi ikok no na taram no siri ngasisu aikhoina miyamgi damakta puraga laksari aikhoina thajarak warida lupa masugi thambal wari ki ani suba tangka ngasi ki tangka asidana wari sena amukari kamdori ba habdo mayam punamagna wari asi punna taminasi tabirasi lupa masugi thambal wari ki ani suba tangka asumna thawdo kaya sin ningsing asawna wakhal sing adu khaluru batung ningsing lakpul lorok matam masida magi macha adubu nuksina nanbi gi haduna onthorok patanjani adubu mana onthorok patanjadadi pigliba angang adu kadi kamdorami asawda munni gilami mamit aduna mapa adubu mamit khani yenguduna torami masigi tanja sida achaw wakhanna ga jajar akiba khallubane angang adu mi yengduna maram moraga yamna kan hoima asunna phawba tung hali mikup tanja se magi nupi leimadi misilak panate ngakten tung hala phawbada angang ase mangona munni yengba lepte achaw su mikup kharadi wa mata ngangde angang asigi mong mata wase mahakta sengna akiba phawi magi nupi da wari sing asi haidok patamusu yan pakhalami angang asina mangona munni yelambadagi ngakten gi matungdi angang sing min ase tumin uitakirami aduga tummaduna tawki achaw tasengna masase humang kangi angang asina uithakiba matam asida matomta magi machinagi sole karina toriba mata wasibo angang asigi mong mata wasibo asiba kari oideno asumna angang adugi masara thegi khalamba mapa achaw ase thengba ngamdre aduga ngasai makai angang aduna thongnaw romda onthok onthoktuna yengbudo madugi maigai romda achaw ni yengi thongnaw adu hangdokpa nate lonsileba thongnaw adugi mapa aduda angang aduna yengbatani mama macha anidi adum nungaina tumli adubu achawdi tumthaba yadre ngasai su wakhan jajat khalluba mana angang adubu nanbi gi haduna onthorok matam asidana angang aduna mangonda mit khani yengamlaga amuk tumkiba mata wasina achawni hena kibani angang asina makhoi gi pokchaba macha sunate khulakpa angang oibanina angang asibu lai oribra habigi wakhal lamasu achawda khalle tumthaba yada kina numidang ase achaw yamna wana khangi khara lapna magi nupi amadi masagi manaktagi achaw na tumlibani amuksu misilakani achaw aduga paktharaga yengani angang asi kari kamdorakpuno lengmura magi mohmato asi kari oirakpuno haduna yenglibani akibi henbuduna magi hek manak maktada makut chaba saitup amasu achaw na pairi tasena lai orama tarabadi angang ase kanthalage habigi wakhan phawba achaw gi masada phawrakki aduba angang ase makata na kariguma amata torokide asumna numil ase nonganki ayuki matamda leimani yumgi thabaksing tawri achaw chung yakteng thouraga pung mapalom tarakku matama swaida mu yumna halai halakka matamda su achaw gi maithong ase imak maksin madona wakhan jadat khalaga halakpani magi maksiliba maithong du uba matamda magi nupi leimana kaidorage hadun hangi achaw karimata khumde nangi thabukuto ai ngakta bothagi haduna imung tumin changki mangolda magi nupina thabatai tawri aduga angang asina imung da phamung na tumli achaw panthade magi upu malai masigi upu si hangtolaga kariguma khara thibadona tawri goro oli thibi aba thire phanglaba matam asidadi o asida leire adudi kamai tawni asumna mirak narak hura jeng bahore magi nupi do kadom do leibana haduna mani yelai magi nupi mangonda lerambadagi sangolom tana changkiba tanja amani masigi tanja se achawna tan chap chare haduna angang aduna tumlingai magi upudagi puturagi puchai singase achawna munni jingi aduga karigumba khara yengnaba karigumba khara honanaba tawringai tanjani magi nupi chalakpana hankre magi nupina khongthang hek thangjilapagi makhonu tabada achaw mana parama pochai singase makhara tabadona yamna phingna kanamata uhondana mongda losinmadona tawi magi nupisu magi nupagi mongma tawsida kidorage kina toritubo asumada hange asawna kaishunateda ai kaino mathiramane asumna haraga magi pochai singase thuna losin kirami adugu upu manungda
ꯑꯗꯨꯝ ꯊꯝꯈꯤꯔꯝꯃꯤ ꯑꯆꯧꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯠꯆꯩꯗꯨ ꯊꯝꯖꯤꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯑꯆꯧꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯁꯤꯒꯤ ꯃꯤꯀꯨꯞ ꯇꯟꯖꯥ ꯑꯁꯤ ꯃꯃꯥ ꯂꯩꯃꯅꯗꯤ ꯎꯍꯧꯗ꯭ꯔꯦ ꯑꯆꯧ ꯎꯄꯨꯗꯨ ꯂꯣꯟꯁꯤꯟꯕ ꯂꯣꯏꯔꯒ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯑꯉꯥꯡ ꯑꯗꯨꯒ ꯃꯤꯆꯥꯟꯅꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀꯁꯨ ꯃꯁꯥꯗꯨ ꯈꯪꯏ ꯌꯦꯡꯂꯛꯏꯅꯦ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗ ꯑꯆꯧꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯈꯤꯕꯒꯨꯝꯁꯨ ꯇꯧꯔꯤ ꯃꯥꯅ ꯎꯄꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯆꯩ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯉꯥꯡꯁꯤꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯈꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯦꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗ ꯍꯥꯏꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯁꯤꯅ ꯑꯉꯥꯡꯁꯤꯅ ꯇꯨꯝꯂꯤꯉꯩ ꯇꯟꯖꯥꯁꯤꯗ ꯊꯕꯛ ꯑꯇꯩ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯃꯔꯤꯡ ꯃꯔꯥꯡ ꯂꯩ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯨꯕꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯄꯪꯁꯥꯗ ꯁꯥꯟꯅꯔꯛꯈꯤꯕ ꯃꯉꯣꯟꯗ ꯇꯝꯂꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯍꯦꯟꯅ ꯃꯤꯄꯥꯏꯍꯜꯂꯦ ꯃꯥꯡꯒꯣꯟꯗ ꯃꯇꯣꯝꯕ ꯊꯣꯔꯛꯏ ꯑꯗꯨꯒ ꯐꯝꯂꯒ ꯑꯩꯕꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯅꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯃꯤ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯔꯦ ꯇꯝꯅꯔꯦ ꯂꯧꯀꯣꯜꯗꯨꯗ ꯆꯪꯂꯨꯕ ꯑꯇꯩ ꯑꯇꯩ ꯊꯪꯅꯕꯗ ꯂꯧ ꯎꯔꯝꯕ ꯃꯤꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯒꯤ ꯋꯥꯔꯤ ꯉꯁꯤꯁꯨ ꯇꯥꯕ ꯂꯦꯞꯇꯦ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗꯒꯤꯅꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯕ ꯁꯣꯏꯔꯣꯏ ꯑꯉꯥꯡ ꯑꯁꯤ ꯃꯤ ꯅꯠꯇꯦ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏ ꯑꯣꯏꯒꯅꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯁꯥꯔꯣꯏ ꯑꯃꯅ ꯂꯩꯔ ꯐꯥꯎꯕꯗ ꯑꯩꯅ ꯀꯔꯤꯃꯠꯇ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯕ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯔꯥꯟꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯝꯕꯗꯒꯤ ꯑꯆꯧ ꯑꯃꯨꯛꯀꯁꯨ ꯏꯃꯨꯡ ꯆꯪꯏ ꯏꯃꯨꯡ ꯆꯪꯂꯒ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯏ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯃꯨꯛ ꯆꯪꯏ ꯑꯃꯨꯛ ꯊꯣꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯂꯣꯠꯄ ꯃꯥꯜꯂꯦ ꯍꯥꯏꯌꯨꯅꯦ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯑꯆꯧ ꯍꯟꯗꯛꯃꯛꯇꯤ ꯇꯥꯛꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯆꯧꯅꯁꯨ ꯑꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯑꯆꯧꯅ ꯍꯥꯏꯗꯣꯛꯅꯕ ꯊꯧꯔꯥꯡꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯑꯆꯧꯅ ꯂꯥꯛꯑꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯏ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯀꯔꯤꯅꯣ ꯀꯔꯤ ꯋꯥꯅꯣ ꯍꯪꯉꯤ ꯑꯆꯧꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯀꯔꯤ ꯋꯥꯅꯣ ꯋꯥꯗꯨꯕꯨ ꯍꯥꯏꯌꯨꯅꯦ ꯅꯪꯁꯦ ꯅꯪꯒꯤ ꯅꯣꯡꯅ ꯇꯧꯁꯤ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯗꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯀꯔꯤ ꯄꯥꯎ ꯇꯝꯃꯛꯏꯅꯣ ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯔꯥ ꯑꯆꯧꯅ ꯈꯨꯝꯃꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯨꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤ ꯅꯪꯅꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯁꯤ ꯃꯤ ꯅꯠꯇꯦ ꯃꯁꯤ ꯂꯥꯏꯅꯤ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯀꯔꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕꯔꯥꯅꯦ ꯑꯆꯧꯅ ꯃꯥꯅꯤ ꯂꯥꯏꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯣꯜꯂꯒ ꯇꯨꯝꯈ꯭ꯔꯕ ꯇꯨꯡ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯎꯔꯨꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯅꯪꯅ ꯃꯉꯣꯟꯗ ꯂꯩꯔꯤꯉꯩ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯇꯨꯝꯂꯝꯕ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯉꯥꯡ ꯑꯁꯤ ꯂꯥꯏ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯑꯩꯅ ꯄꯨꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯈꯔꯁꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯈꯔ ꯂꯣꯜꯂꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩ ꯍꯥꯏꯒꯦ ꯑꯉꯥꯡ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯑꯆꯧꯒꯤ ꯋꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯌꯥꯗꯦ ꯃꯗꯨ ꯑꯣꯏꯗꯕ ꯋꯥꯅꯤ ꯉꯁꯤ ꯉꯔꯥꯡꯗ ꯄꯨꯔꯛꯄ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯊꯥ ꯑꯃ ꯐꯥꯔꯛꯀꯗꯧꯔꯕ ꯑꯉꯥꯡ ꯑꯁꯤ ꯅꯣꯡꯃꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯅꯠꯇꯦ ꯅꯪ ꯋꯥꯈꯜ ꯉꯥꯎꯔꯦ ꯅꯪ ꯋꯥꯈꯜ ꯆꯣꯏꯔꯦ ꯃꯤꯅ ꯖꯥꯠ ꯖꯥꯠ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯕꯗꯨꯗ ꯅꯪ ꯊꯥꯖꯔ ꯃꯥꯜꯂꯦ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯃꯥ ꯀꯩꯗꯧꯉꯩꯗ ꯂꯥꯏ ꯑꯣꯏꯔꯣꯏ ꯂꯩꯃꯅ ꯑꯆꯧꯒꯤ ꯋꯥꯗꯨ ꯈꯛꯇ ꯊꯠꯂꯕꯁꯨ ꯑꯆꯧꯅ ꯐꯖꯅ ꯈꯨꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯀ ꯊꯥꯖꯧꯅꯦ ꯂꯩꯃ ꯅꯪꯕꯣ
ꯑꯩ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯍꯥꯏꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯧ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯀꯣꯟ ꯆꯤꯡꯈꯣꯡ ꯑꯗꯣ ꯃꯗꯣ ꯂꯥꯏ ꯁꯥꯟꯅꯐꯝ ꯂꯥꯏ ꯊꯣꯛꯐꯝꯅꯤ ꯑꯗꯨꯒ ꯏꯆꯥ ꯑꯁꯤꯁꯨ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯄꯨꯔꯛꯄꯅꯤ ꯂꯧꯀꯣꯜ ꯑꯗꯨꯃꯛꯇꯗ ꯍꯥꯟꯅꯅ ꯂꯧ ꯎꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯋꯥꯕ ꯇꯥꯔꯕꯅꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯁꯨ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤ ꯋꯥꯔꯤ ꯑꯩꯅ ꯉꯁꯤ ꯉꯔꯥꯡ ꯑꯁꯤ ꯄꯨꯟꯅ ꯇꯥꯔꯕꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯏꯆꯥ ꯑꯁꯤꯕꯨ ꯅꯪꯒ ꯅꯨꯡꯁꯤꯕꯅ ꯃꯇꯧ ꯑꯁꯤꯗ ꯑꯩꯅ ꯋꯥꯗꯨ ꯍꯥꯏꯗꯕꯅꯤ ꯑꯁꯨꯝꯅ ꯑꯆꯧꯅ ꯂꯧꯀꯣꯜ ꯑꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯧꯀꯣꯜ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯆꯧꯅ ꯃꯊꯪ ꯂꯤꯔꯤ ꯑꯗꯨꯒ ꯋꯥꯈꯜ ꯆꯣꯏꯔꯛꯂꯕ ꯂꯧꯀꯣꯜ ꯑꯁꯤꯗ ꯂꯨꯄꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯁꯥꯠꯄꯁꯤꯡ ꯊꯦꯡꯅꯔꯨꯕꯁꯤꯡꯅ ꯑꯋꯥꯕ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯩꯃꯗ ꯃꯥꯅ ꯃꯃꯤꯠ ꯑꯗꯨ ꯏꯔꯥ ꯆꯦꯜꯂꯒ ꯀꯞꯅ ꯇꯝꯃꯤ ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯏꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯂꯨꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯏꯕꯥꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯥꯡ ꯑꯁꯤꯅ ꯈꯧꯔꯤ ꯆꯞꯇꯨꯅ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯁꯤ ꯑꯉꯥꯡ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯂꯩꯃ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯖꯥꯖꯥ ꯇꯝꯂꯕꯁꯨ ꯂꯩꯃꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯗ꯭ꯔꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯇꯥꯗ꯭ꯔꯤꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯥꯏ ꯑꯣꯏꯒꯗ꯭ꯔꯥꯅꯦ ꯑꯗꯨꯕꯨ ꯀꯌꯥꯝ ꯆꯨꯝꯒꯅꯤ ꯀꯌꯥꯝ ꯆꯨꯝꯕ ꯋꯥ ꯑꯣꯏꯗꯣꯏꯅꯣ ꯑꯆꯧꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯃ ꯃꯥꯅ ꯀꯟꯅ ꯀꯞꯄꯗ ꯑꯩꯈꯣꯏꯅ ꯊꯦꯝꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯅ ꯆꯤꯡꯅꯕ ꯌꯥꯝ ꯂꯩ ꯑꯩ ꯆꯤꯡꯅꯕ ꯌꯥꯝ ꯂꯩ ꯑꯃꯨꯛꯇ ꯁꯟ ꯍꯨꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯀꯞꯂꯒ ꯀꯟꯅ ꯈꯣꯡꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯈꯣꯡꯂꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯈꯔꯗꯤ ꯄꯤꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯎꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯕꯨ ꯊꯦꯝꯂꯒ ꯑꯉꯥꯡ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯅ ꯀꯟꯅ ꯍꯥꯏꯔꯤ ꯂꯩꯃꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤ ꯈꯨꯝꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯂꯪꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯉꯤ ꯍꯟꯗꯛꯀꯤ ꯌꯦꯡꯕ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯂꯩꯃꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯇꯨ ꯀꯔꯤꯃꯇ ꯇꯧꯗꯦ ꯍꯥꯏꯕ ꯑꯆꯧꯅ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯁꯤꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯅ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯂꯪꯊꯣꯛꯄ ꯇꯥꯒꯗꯣꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯄꯨꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛ ꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ ꯄꯨꯒꯗꯧꯔꯤꯕꯁꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯅꯠꯇꯦ ꯃꯥꯕꯨ ꯄꯨꯔꯛꯈꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯣꯟꯅꯕ ꯆꯤꯡ ꯑꯅꯤ ꯃꯔꯛ ꯑꯗꯨꯗ ꯊꯜꯂꯝꯒꯗꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯅꯇꯣꯝꯕ ꯆꯠꯄꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯅ ꯈꯨꯝꯃꯤ ꯑꯉꯥꯟꯕ ꯑꯣꯏꯕꯅꯤꯅ ꯊꯨꯗꯣꯛꯄ ꯇꯧꯔꯣꯏꯗ ꯅꯪ ꯂꯩꯔꯝꯃꯣ ꯏꯃꯨꯡꯗ ꯂꯩꯕ ꯀꯤꯔꯕꯁꯨ ꯃꯉꯣꯟꯗ ꯐꯜꯂꯝꯃꯣ ꯑꯩ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯊꯧꯔꯥꯡ ꯇꯧꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯦ ꯉꯁꯥꯏꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯑꯆꯧꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯈꯤꯕꯗꯣ ꯃꯗꯨꯁꯨ ꯑꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯈꯪꯍꯟꯗꯅ ꯇꯥꯟꯖꯥ ꯑꯃ ꯂꯣꯟꯅ ꯌꯦꯡꯂꯒ ꯃꯥꯅ ꯐꯤ ꯃꯌꯣꯝꯗ ꯌꯣꯝꯁꯤꯜꯂꯒ ꯄꯣꯠꯆꯩꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯗꯨꯅ ꯑꯆꯧꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯏ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤ ꯀꯌꯥ ꯑꯃꯅ ꯑꯆꯧꯕꯨ ꯀꯣꯔꯛꯏ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯀꯔꯤꯅꯣ ꯋꯥ ꯀꯌా ꯑꯃ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯆꯧ ꯀꯔꯤꯃꯇ ꯈꯨꯝꯂꯝꯗꯦ ꯆꯤꯡ ꯑꯁꯤꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯄꯔꯕ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯔꯦ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯕꯒ ꯈꯔ ꯑꯃꯨꯛꯀꯁꯨ ꯃꯅꯨꯡ ꯆꯪꯁꯤꯜꯂꯤ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕ ꯃꯁꯥ ꯃꯔꯦꯡ ꯐꯟꯅ ꯍꯧꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯅ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯌꯥ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯎ ꯃꯊꯛꯁꯤꯡꯗ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯈꯔꯗꯤ ꯄꯤꯔꯕꯅꯤ ꯑꯆꯧ ꯃꯗꯨꯁꯤꯡ ꯑꯗꯣ ꯀꯔꯤꯃꯇ ꯊꯧꯋꯥ ꯁꯥꯗ꯭ꯔꯦ ꯑꯉꯥꯡ ꯑꯁꯤ ꯊꯜꯂꯝꯂꯒ ꯃꯥ ꯍꯜꯂꯛꯄ ꯑꯁꯤꯒꯤ ꯋꯥꯈꯜꯅꯤ ꯈꯜꯂꯤꯕ ꯅꯪꯒꯟꯗ ꯄꯣꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯇꯞꯅ ꯊꯥꯡꯊꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯁꯨ ꯌꯦꯡꯉꯝꯃꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯕꯒꯤ ꯑꯩꯅ ꯅꯪꯕు ꯌꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯁꯦ ꯑꯩꯅ ꯇꯁꯦꯡꯅ ꯂꯥꯏꯅ ꯍꯥꯏꯕ ꯈꯪꯉꯨꯗ꯭ꯔꯦ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯈꯪꯂꯨꯗꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯍꯥꯛꯀꯤ ꯌꯨꯝꯗ ꯅꯪꯕꯨ ꯊꯝꯗꯨꯅ ꯃꯇꯝ ꯈꯔ ꯐꯥꯖꯤꯜꯂꯨꯕꯒꯤꯗꯃꯛꯇ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯕꯨ ꯀꯟꯕꯤꯌꯨ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯕꯨ ꯉꯥꯛꯄꯤꯌꯨ ꯆꯤꯡ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯇ ꯈꯪꯖꯗꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯅ ꯄꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯔꯕꯅꯤ ꯆꯪꯍꯩꯗꯕ ꯂꯝꯕꯤꯗ ꯆꯪꯉꯨꯕꯅ ꯅꯍꯥꯛꯄꯨ ꯊꯦꯡꯅꯕꯅꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯍꯥꯛꯁꯨ ꯂꯩꯍꯧꯔꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯁꯦ ꯂꯩꯃꯥꯏꯊꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯑꯆꯧꯅ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯈꯥꯎꯌꯣꯝ ꯑꯃꯗ ꯌꯣꯝꯂꯛꯂꯤꯕ
ꯃꯥꯅ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ, ꯂꯥꯏꯔꯤꯛꯅꯤ꯫ ꯑꯆꯧꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯈꯪꯕ ꯍꯩꯔꯕ ꯃꯥꯏꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯇꯝ ꯑꯃ ꯊꯜꯂꯝꯕ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯑꯆꯧꯁꯨ ꯑꯗꯨꯝ ꯄꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯑꯆꯧꯅ ꯀꯔꯤꯃꯠꯇ ꯈꯪꯍꯟꯗꯦ꯫ ꯃꯄꯥꯕꯨꯡꯅ ꯍꯩꯔꯝꯕ ꯃꯍꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯆꯧꯁꯨ ꯍꯩ, ꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯥꯅ ꯃꯤ ꯑꯃꯕꯨ ꯑꯩ ꯃꯥꯏꯕꯅꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯤ ꯇꯧꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯃꯉꯣꯟꯗ, ꯏꯕꯨꯡꯉꯣ ꯑꯆꯧ, ꯅꯍꯥꯛꯇꯤ ꯏꯄꯥꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯨ, ꯏꯄꯥꯒꯨꯝꯗꯅ ꯅꯍꯥꯛꯇꯤ ꯃꯥꯏꯕ ꯑꯣꯏꯔꯛꯀꯅꯨ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯂꯝꯊꯣꯡ ꯆꯠꯄ ꯑꯃꯝ ꯑꯊꯦꯡꯒꯤ ꯃꯇꯝꯗ ꯅꯁꯥꯗꯨ ꯉꯥꯛꯊꯣꯛꯆꯅꯕ, ꯅꯁꯥꯗ ꯁꯨꯔꯨꯡꯗꯅꯕ, ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯗꯅꯕ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯃꯍꯩ ꯑꯁꯤꯃꯗꯤ ꯍꯩꯅꯕ ꯇꯥꯛꯄꯤꯔꯝꯒꯦ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ, ꯑꯗꯨꯒ ꯄꯥꯕꯗꯤ ꯄꯥꯎ, ꯍꯩꯅꯕꯗꯤ ꯍꯣꯠꯅꯧ꯫ ꯅꯍꯥꯛ ꯃꯥꯏꯕꯗꯤ ꯑꯣꯏꯔꯛꯀꯅꯨꯀꯣ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯑꯃ ꯇꯧꯊꯔꯝꯕꯗꯨꯅ ꯑꯆꯧꯅ ꯃꯄꯥꯒꯤ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯦ, ꯈꯪꯍꯟꯗꯦ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯅ ꯂꯧ ꯑꯁꯤꯁꯨ ꯎꯕ ꯉꯝꯃꯅꯤ꯫ ꯃꯉꯣꯟꯗ ꯆꯨꯔꯨꯡꯕ, ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯉꯥꯛꯊꯣꯛꯆꯕ ꯉꯝꯕꯒꯤ ꯃꯍꯩꯗꯤ ꯑꯆꯧꯗ ꯂꯩꯖꯩ꯫ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯈꯪꯕꯅꯤꯅ ꯑꯉꯥꯡ ꯑꯁꯦ ꯃꯥꯅ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯖꯕꯗꯒꯤ ꯂꯪꯊꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯃꯈꯥꯗ ꯊꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯞꯄꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯄꯁꯤ ꯑꯆꯧ ꯇꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯊꯦꯡꯅꯗꯅꯕ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯃꯥꯅ ꯄꯥꯕ ꯍꯧꯔꯤ, ꯊꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯊꯤꯔꯕ ꯇꯨꯡ ꯐꯪꯂꯕꯗꯗꯤ ꯑꯆꯧ ꯑꯗꯨ ꯄꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ꯫ ꯃꯇꯝ ꯑꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯝꯁꯤꯜꯂꯛꯀꯗꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯁꯨ ꯈꯤꯇꯪꯗꯤ ꯁꯥꯡꯂꯤ꯫ ꯃꯈꯣꯡꯗ ꯂꯩꯕ ꯅꯠꯇꯦ, ꯈꯔ ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯂꯒ ꯑꯉꯥꯡ ꯑꯁꯦ ꯃꯥꯅ ꯊꯝꯂꯝꯕꯅꯤꯅ ꯑꯃꯨꯛ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯁꯦ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯆꯧ, ꯀꯔꯤꯅꯣꯅꯦ, ꯂꯝꯕꯤꯁꯤꯕꯨ ꯃꯝꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ, ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯆꯧ ꯒ꯭ꯌꯥꯟ ꯃꯝꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯁꯥꯊꯤꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯀꯔꯤ ꯅꯨꯃꯤꯠ? ꯑꯁꯣꯝꯒꯤ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕ ꯈꯔ ꯍꯦꯟꯅ ꯁꯨꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯁꯤꯒꯤ ꯂꯧꯀꯣꯜ ꯑꯁꯤꯒꯤ ꯎꯌꯣꯛ ꯀꯥꯏꯕꯁꯤꯡꯅ ꯎꯌꯣꯛ ꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯃꯩ ꯊꯥꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯩꯈꯨꯁꯤꯡ ꯑꯗꯨ ꯃꯝꯁꯤꯜꯂꯛꯄꯅꯤ꯫ ꯂꯥꯃꯩ ꯑꯁꯤꯁꯨ ꯃꯈꯣꯡꯗꯒꯤ ꯊꯥꯔꯛꯄ ꯅꯠꯇꯦ, ꯑꯁꯣꯝ ꯃꯊꯛꯂꯣꯝꯗꯒꯤ ꯊꯥꯔꯛꯄꯅꯤ꯫ ꯀꯌꯥꯗ ꯃꯗꯥꯎ ꯊꯤꯔꯤꯕꯅꯤ ꯌꯦꯡꯉꯨ꯫ ꯃꯊꯛꯂꯣꯝꯗꯒꯤ ꯊꯥꯔꯛꯄ ꯂꯥꯃꯩ ꯑꯁꯤꯒꯤ ꯃꯩꯔꯤ ꯑꯁꯤꯅ ꯖꯔ 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 ꯁꯟꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯩꯈꯨ ꯑꯁꯤꯅ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯄꯅꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯝꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯩꯈꯨꯅꯤ ꯍꯥꯏꯕ ꯑꯆꯧ ꯈꯪꯂꯦ꯫ ꯑꯩ ꯀꯗꯣꯝ ꯆꯠꯀꯅꯤ, ꯑꯩ ꯀꯗꯣꯝ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯁꯦ ꯂꯝꯕꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯂꯝꯕꯤ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯡꯅ ꯆꯥꯈꯠꯂꯛꯏ, ꯑꯣꯟꯊꯣꯛꯅ ꯌꯥꯡꯅ ꯁꯟꯗꯣꯔꯛꯏ꯫ ꯑꯉꯥꯡ ꯑꯁꯤꯅꯁꯨ ꯀꯞꯄ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕ ꯃꯈꯩ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯑꯆꯧ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯆꯦꯟꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯂꯨꯄꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕ ꯆꯤꯡꯗꯨꯗꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗꯅꯤ ꯑꯆꯧꯅ ꯂꯩꯔꯤꯕꯁꯦ꯫ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃꯅꯤꯅ ꯑꯁꯣꯝ ꯃꯊꯛꯇꯒꯤ ꯂꯥꯃꯩ ꯑꯁꯤ ꯊꯥꯔꯛꯄꯅꯤ ꯎꯌꯣꯛ ꯀꯥꯏꯅꯕꯒꯤꯗꯃꯛꯇ꯫ ꯑꯆꯧ ꯀꯗꯣꯝꯕ ꯆꯦꯡꯒꯅꯤ? ꯑꯉꯥꯡ ꯑꯁꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯖꯕ ꯇꯥꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯕꯨ ꯑꯉꯥꯡ ꯑꯁꯤ ꯂꯪꯊꯣꯛꯂꯒ ꯆꯠꯄꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ? ꯂꯥꯃꯩ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ꯫ ꯑꯩ ꯆꯦꯟꯕꯁꯨ ꯉꯝꯃꯔꯣꯏ, ꯑꯩ ꯆꯦꯟꯕꯁꯨ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯆꯧꯅ ꯈꯜꯂꯤ꯫ ꯃꯩꯔꯤ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯆꯥꯛꯄ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯑꯆꯧ ꯇꯥꯔꯦ꯫ ꯀꯗꯣꯝꯗ ꯆꯦꯟꯒꯅꯤ, ꯀꯗꯥꯏꯗꯕꯨ ꯂꯩꯒꯅꯤ? ꯆꯦꯟꯐꯝ ꯂꯩꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯕꯨꯁꯨ ꯌꯦꯡ, ꯃꯥꯒꯤ ꯊꯋꯥꯏꯁꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯁꯨ ꯁꯤꯔꯒꯅꯤ, ꯑꯩꯁꯨ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯥꯅ ꯑꯉꯥꯡ ꯑꯁꯤ ꯀꯣꯜꯂꯒ ꯁꯤꯔꯕꯗꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯆꯧꯅ ꯈꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯀꯤꯔꯝꯕ ꯑꯉꯥꯡ ꯑꯁꯤ ꯑꯆꯧꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯩꯔꯤ ꯑꯁꯤꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯆꯧ ꯑꯗꯨꯝ ꯁꯤꯔꯒꯅꯤ ꯈꯪꯖꯔꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯤꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯅꯕꯗꯤ ꯍꯣꯠꯅꯩ꯫ ꯈꯪꯍꯧꯗꯦ, ꯑꯉꯛꯄꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯑꯣꯏꯔꯛꯏ꯫ ꯑꯆꯧꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯐꯤꯠ 25ꯃꯨꯛꯀꯤ ꯆꯥꯡꯒꯤ ꯑꯀꯣꯏꯕꯁꯦ ꯃꯁꯤ ꯏꯆꯣꯠ ꯆꯣꯠꯈꯠꯂꯛꯏ꯫ ꯅꯣꯡ ꯆꯨꯕꯗꯧꯅ ꯃꯊꯛꯇꯒꯤ ꯏꯁꯤꯡ ꯑꯁꯤ ꯖꯔ ꯖꯔ ꯇꯥꯊꯔꯛꯏ꯫ ꯃꯐꯝ ꯑꯇꯩꯗꯅ ꯂꯥꯃꯩ ꯑꯁꯤꯅ ꯀꯟꯅ ꯀꯟꯅ ꯆꯥꯛꯂꯤꯕ, ꯃꯥꯒꯤ ꯑꯀꯣꯏꯕꯁꯤꯗꯅ ꯏꯁꯤꯡ ꯆꯣꯠꯄꯗꯧꯅ ꯅꯣꯡ ꯆꯨꯕꯗꯧꯅ ꯇꯧꯔꯛꯂꯤꯕꯁꯦ ꯑꯆꯧ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯣꯡ ꯇꯥꯔꯛꯂ ꯃꯥꯜꯂꯦ, ꯅꯣꯡ ꯇꯥꯔꯛꯂ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯂꯥꯏ ꯂꯥꯛꯂꯦ,
ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯂꯥꯏ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯆꯧ ꯍꯔꯥꯎꯕꯗꯨꯅ ꯇꯧꯔꯛꯏ꯫ ꯃꯍꯥꯛ ꯆꯦꯟꯕ ꯂꯦꯞꯂꯦ ꯑꯗꯨꯒ ꯆꯣꯜꯂꯛꯂꯤꯕ ꯅꯣꯡ ꯇꯥꯔꯛꯄꯗꯧꯅ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯆꯧ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯇꯩꯒꯤ ꯑꯀꯣꯏꯕꯗꯗꯤ ꯄꯨꯟꯅ ꯎ ꯋꯥꯁꯤꯡ ꯑꯁꯤ ꯃꯩ ꯆꯥꯛꯂꯤ꯫ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨ ꯈꯛꯇꯅꯤ ꯃꯩ ꯆꯥꯛꯄ ꯌꯥꯎꯗꯕ꯫ ꯑꯆꯧ ꯃꯤꯀꯨꯞ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯤꯔꯤ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯃꯇꯦꯛ ꯑꯃꯈꯛ ꯅꯣꯡ ꯆꯨꯕ ꯑꯗꯨꯒ ꯑꯇꯩꯅ ꯄꯨꯟꯅ ꯃꯩ ꯆꯥꯛꯄ꯫ ꯑꯉꯥꯡ ꯑꯁꯤ ꯄꯝꯅ ꯄꯝꯅ ꯑꯀꯤꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯕꯅꯤ ꯑꯆꯧ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯃꯈꯩ ꯃꯩꯔꯤ ꯀꯟꯅ ꯀꯟꯅ ꯆꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯕ ꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯄꯝꯕ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ꯫ ꯑꯁꯣꯝꯗꯒꯤ ꯆꯥꯛꯁꯤꯜꯂꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯟꯅ ꯅꯣꯡ ꯆꯨꯕꯗꯧꯅ ꯇꯧꯕ ꯆꯣꯠꯄꯁꯤꯗ ꯃꯩꯔꯤꯁꯤꯡ ꯑꯗꯨ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯨꯠꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯩ ꯑꯗꯨꯅ ꯃꯨꯠꯈꯤꯕ ꯂꯝꯃꯩ ꯑꯗꯨꯅ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯐꯅꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ꯫ ꯑꯆꯧ ꯀꯔꯝꯅ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ? ꯃꯥꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯐꯥꯎꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃꯠꯇ ꯐꯥꯎ ꯄꯥꯏꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯗꯨꯝ ꯁꯤꯖꯕ ꯇꯥꯕꯅꯤ, ꯑꯩꯗꯤ ꯍꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯑꯆꯧꯅ ꯈꯜꯂꯤ꯫ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯩꯇꯥꯜ ꯂꯣꯛ ꯂꯣꯛ ꯂꯥꯎꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯉꯥꯜꯗꯤ ꯑꯆꯧꯅ ꯎꯔꯤ꯫ ꯑꯉꯥꯡ ꯑꯁꯦ ꯑꯃꯨꯛ ꯃꯅꯥꯛꯇ ꯇꯞꯅ ꯊꯝꯂꯔꯦ꯫ ꯅꯣꯡ ꯆꯨꯔꯝꯕꯗꯧꯅ ꯆꯣꯠꯂꯝꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯑꯆꯧꯅ "ꯅꯪ ꯂꯩꯍꯧꯔꯣ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ꯫ ꯍꯦ ꯆꯤꯡ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯑꯩ ꯆꯠꯂꯒꯦ, ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯀꯔꯤ ꯑꯃꯠꯇ ꯄꯤꯕꯤꯔꯅꯨ" ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯑꯆꯧ ꯇꯝꯅ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨ ꯊꯜꯂꯝꯂꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯆꯧꯒꯤ ꯃꯥꯏꯊꯣꯡꯗꯅꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃ ꯐꯪꯂꯛꯏ꯫ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯁꯦ ꯃꯇꯦꯛ ꯑꯃꯈꯛꯇ ꯅꯥꯏꯅ ꯆꯠꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯁꯥꯐꯨ ꯑꯁꯤ ꯐꯪꯕ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯁꯤ ꯀꯔꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯅꯣ? ꯑꯁꯨꯝꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯔꯣꯏ ꯈꯜꯂꯝꯕ ꯑꯆꯧꯁꯦ ꯃꯥꯏꯊꯣꯡ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯀꯞꯂꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯁꯤ ꯎꯔ ꯎꯪꯕꯗꯧꯅ ꯇꯧꯔꯦ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯦ, ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯑꯔꯪꯕ ꯃꯉꯥꯜꯂꯣꯏ ꯀꯔꯤꯌꯣꯏ ꯇꯧꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯊꯣꯔꯛꯏ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕꯗꯧꯅ ꯇꯧꯏ꯫ ꯑꯆꯧꯒꯤ ꯃꯤꯠꯃꯥꯡꯗ ꯊꯧꯗꯣꯛ ꯑꯁꯤ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯍꯜꯂꯛꯏ꯫ ꯁꯛꯇꯝ ꯑꯗꯨ ꯑꯉꯥꯡ ꯑꯁꯤꯅꯁꯨ ꯎꯔ ꯃꯥꯜꯂꯦ꯫ ꯉꯔꯥꯡꯒꯤ ꯃꯇꯝꯗ ꯅꯣꯛꯈꯤꯕ ꯍꯔꯥꯎꯈꯤꯕꯒꯨꯝ ꯑꯉꯥꯡ ꯑꯁꯤ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯈꯠꯂꯛꯏ, ꯍꯔꯥꯎꯔꯛꯏ, ꯅꯣꯛꯈꯠꯂꯛꯏ꯫ ꯑꯆꯧ ꯀꯔꯤ ꯇꯧꯅꯤ? ꯇꯁꯦꯡ ꯇꯁꯦꯡꯅ ꯈꯪꯂꯦ ꯑꯉꯥꯡ ꯑꯁꯤ ꯂꯥꯏꯅꯤ, ꯑꯗꯨꯒ ꯃꯅꯥꯛꯇ ꯊꯣꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯁꯨ ꯂꯥꯏꯅꯤ ꯍꯥꯏꯕ꯫ ꯃꯍꯥꯛ ꯂꯥꯎꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯆꯦꯟꯅꯕ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯡꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ, ꯃꯥꯕꯨ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨꯅ ꯈꯨꯠ ꯈꯠꯂꯤ꯫ ꯑꯆꯧ ꯆꯦꯟꯗ꯭ꯔꯦ, ꯆꯞ ꯂꯦꯞꯂꯦ꯫ ꯃꯥꯗꯤ ꯐꯖꯅ ꯅꯣꯟꯖꯔꯒ ꯍꯥꯏꯖꯩ, "ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯃꯠꯇ ꯀꯥꯏꯈꯤꯗꯦ꯫ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯅꯈꯣꯏꯒꯤ ꯅꯔꯟ ꯁꯣꯛꯂꯨꯕ ꯇꯥꯔꯕꯁꯨ ꯑꯉꯥꯡ ꯑꯁꯦ ꯑꯩꯅ ꯑꯃꯨꯛ ꯊꯜꯂꯝꯂꯕꯅꯤ꯫ ꯅꯈꯣꯏꯗ ꯂꯥꯜꯂꯨꯕ ꯀꯥꯏꯔꯨꯕ ꯇꯥꯔꯕꯁꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯎꯅꯤꯡꯉꯤ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯆꯧꯗ ꯎꯍꯜꯂꯛꯏ꯫ ꯁꯛꯇꯝ ꯑꯁꯤꯅ ꯍꯟꯗꯛꯃꯛꯇꯤ ꯑꯆꯧꯗ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯑꯉꯥꯡ ꯑꯁꯤ ꯄꯨꯈꯣ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯤ, ꯇꯥꯏꯕꯪ ꯃꯤꯅꯤ, ꯃꯥꯡꯍꯩꯗꯕ ꯑꯉꯥꯡꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯃꯥ ꯑꯩꯒꯤ ꯈꯨꯀꯨꯜ ꯑꯁꯦ ꯃꯥꯕꯨ ꯂꯤꯍꯜꯂꯛꯑꯣ꯫ ꯃꯍꯥꯛꯅ ꯆꯥꯎꯗ꯭ꯔꯤꯕ, ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯠꯇ ꯍꯥꯏꯒꯅꯨ꯫ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯅꯪꯅ ꯂꯤꯒꯅꯨ꯫ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯂꯣ꯫ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯀꯣꯛꯍꯜꯂꯕꯅꯤ, ꯂꯝꯕꯤ ꯑꯁꯤ ꯏꯍꯥꯡ ꯍꯥꯡꯅ ꯎꯍꯜꯂꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨ, ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯑꯉꯥꯡꯅꯤ." ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯈꯛꯇ ꯑꯆꯧ ꯋꯥꯈꯜꯁꯦ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯥꯒꯤ ꯄꯥꯔꯝꯕ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯊꯜꯂꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯇꯥꯛꯇꯨꯅ ꯄꯤꯔꯛꯂꯔꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤ ꯀꯤꯅ ꯀꯤꯅ ꯑꯃꯨꯛ ꯑꯆꯧꯅ ꯄꯝꯂꯔꯦ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯃꯃꯥ ꯑꯁꯤꯒ ꯍꯦꯛ ꯁꯦꯠꯅ ꯈꯥꯏꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯄꯪꯀꯞꯇ ꯀꯞꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯎꯍꯟꯕꯤꯔꯒ ꯑꯆꯧ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯝꯂꯒ ꯂꯥꯛꯏ꯫ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯆꯤꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯉꯁꯤꯒꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯟꯕꯤꯔꯤꯕꯁꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯣꯛꯄ ꯃꯃꯥꯅꯤ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯕ ꯃꯇꯝꯗ
ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯍꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛꯇꯗꯤ ꯑꯆꯧꯅ ꯈꯪꯍꯧꯕꯇꯅꯤ ꯑꯇꯣꯞꯄ ꯋꯥꯔꯤꯁꯤꯡꯗꯤ ꯃꯥꯅ ꯍꯪꯁꯨ ꯍꯪꯉꯨꯗ꯭ꯔꯦ ꯈꯪꯁꯨ ꯈꯪꯉꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯁꯥꯗꯨ ꯃꯪꯕꯗꯧꯅ ꯇꯧꯔꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯝꯂꯒ ꯍꯧꯖꯤꯛꯀꯤ ꯊꯦꯡꯅꯔꯤꯕꯁꯤꯕꯨ ꯇꯁꯦꯡꯅ ꯂꯥꯏꯔꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕꯗꯨꯔꯥ ꯑꯩꯅ ꯄꯝꯂꯤꯕꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯁꯤꯈꯤꯕ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯊꯜꯂꯝꯕ ꯃꯆꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯃꯊꯥ ꯁꯥꯏ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤ ꯅꯨꯡꯁꯤꯅ ꯑꯃꯨꯛꯁꯨ ꯄꯤꯔꯤ ꯑꯗꯨꯒ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯑꯆꯧ ꯒꯝ ꯈꯣꯡ ꯑꯁꯤ ꯊꯥꯡꯅ ꯂꯥꯛꯏ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯇꯪꯀ ꯑꯁꯤ ꯇꯥꯕꯤꯔꯒ ꯋꯥꯔꯤꯁꯤ ꯀꯔꯤ ꯃꯥꯟꯕꯒꯦ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ